Iran amasung Israel yu iba landform lotion kre Russia amasung Ukraine yu iba landform lotion na bagi yodamak to honaringai asida lan si loibe yade Southeast Asia romda amuk laklaga Thailand amasung Cambodia lan haukre hauzik. Thailand amasung Cambodia aduki matik yamlaba misasin kapa hauba ure nakalama romda F-16 fleet kaya ama paiduna airstrike chathabaki mamishu tamna urakli. Kudingmapu anoba video amada amuk kana toramna ukchuri hauzi ma asi globally. Malam mafam kaya amada loiba naidaba conflict kaya ama totally madusing adugi manungda anauba oina achauba lanjau amada olakliba asi handakti Southeast Asia gi region da leiriba Thailand amasung Cambodia hairiba mafam asidani. Matam kuinadagi ngamkhagi oiba cheyatnaba leiduna kayarak hanjin ngangkhatnakraba Cambodia amasung Thailand hairiba country enisagi nauna lakliba conflict asida nakal animaki maikeirigi amana haubani haiduna yamna kanna magi oiba ngamzabi thaduna makhugi oiba propaganda sing chalaineri. Matang asida Thailand gi oina leiriba government official gi maikeirigi makhogi oiba military gi oiba official social media handle da thokliba conflict asida Thailand gi fighter jet sing na Cambodia gi oiba military base kaya amada target tawduna hit tawkre hairiba fighter jet sing adu tekta kaidana Thailand da save oina landing tawkre haibagi oiba report ama thagat pasu thengnarakre. Housing nauna lakliba conflict asi mayek sengna khangnabagidamagta country anisigi oiriba fibam makhoigi oiba samlappa history sing yengbinasi. Ihan hanbada ngasi Southeast Asia gi country sing oiriba Thailand amasung Cambodia hairiba yumthangnariba leba ani asina lan tawribagi maru oiba maram asi makhoigi oina ngamkhagi oina leiriba territorial gi oiba cheyanaba asini aduga masi haurakpagi oiba maram asina malembi mafam khudingmakta leiriba hauzik Thokliba conflict asiga manana matam amada European powers sing asigi maikeirigi makoina colony sandoklamba aduga makoina yeklamba territory gi oiba map sing asida leikhai tadabasi asina oiri. Country kaya amagi maikeirigi hanjin attack tawdura territory kaya ama hanjin lawshin khraba Cambodia hairiba country asigi yumthangnariba Thailand hairiba country anisigi oina hauzik leiriba ngamkhaigi oiba chenaba asigi khwaidigi yamna chawba maram asi matam amada France hairiba country asina Cambodia rule tawduna leiringi matam aduda Makoina rule tawduna thamlamba makoina yektuna thamlamba boundary asi makoigi boundary ni haiduna ngasi maksu Cambodia gi oina leiriba miyam amasung makoigi lengaki maikeidigi adumak chanaduna laklibani adubu hairiba wafam asi Thailand gi maikeidigi matam aduda French singna lakpa matamda Thailand ki occupy tawduna Laushin kiba matam adugi French Empire na rule tawrama mafam sing adusu makoina chatkraba matungda Cambodia da yausinduna lehaure Cambodia na laushin kre makoida handok piramde hairiba lamsing asi Thailand gini haibagi oiba yaningdaba asini Cambodia gi maikeidigi hairiba territory sing asi makoi gini Thailand gi maikeidigi na France na laushin lambani makoigi oiba territory ni makoida handok fam thokpani haibagi oiba chayanaba asini Zainaba sina maram oiduna country ani si matam gi oina ngahak leitana ngkhatnaba conflict macha kaya ama thoktuna lakre Handaki oina nauna lakliba ngasi ubu fangliba landform asigi maruiba sparking point haiba taragidi 2025 hairiba handaki chahi asigi me thada chayena duna leiriba Thailand amasung Cambodia gi oiba territory asida nakalani maki oiba military landmi sing khuthoknabagi oiba yamna chawba thongdo ama thoki hairiba thongdo aduda Cambodian landmi amagi thawai mangkhibagi oiba thongdok leiki thongdo adu leikraba matungda nakan animaki leiriba tension asi yamna wangkhalakpadagi lanjaw ama oirakpa yai haibagi oiba akiba adu lakpana Nakalani maki maikeirigi yanaba aba poraktuna leiriba fibam asi lanjaw ama olaktanabagidamagta lanya anigi maikeirigi handokna rasi haiba wafamda losinnaduna ngasi fawba lakhibani hairiba cheyedabasing asi adumak leina makha chatharklingagi matam asida ngasi uriba landform asigi oiba khwaidigi yamna chawba horokfam asina haukiba sagonsen numit asida cheyednaduna leiriba ngamkhagi oiba area asida Thailand gi maikeirigi fongdokpagi matung ina Cambodia gi oiba drone sing paishalai amasung Mafam sing aduda leiriba Thailand gi oiba military base camp sing aduda Cambodian landmi sing changsilai haiba wafam sing asi fongdoktuna makoigi oiba F-16 fighter jet kaya ama Cambodia ga ngamkhai oiduna leiriba mafam sing asida station tawduna thamba hokibani masigi makha chatharakpa oina Cambodian landmi sing gi maikeidagi Thailand tamna attack chatharakpa haurai heavy oiba mortar cell amasung makhal makha kya gi oiba achau khulai kya ama kapsilaktuna Thailand gi oina leiriba civilians sing da attack tawi micham praja kaya ama hali haiba gi oiba wahauda makhoichu retaliate tawribani haiduna makhoigi maikeidigi fighter jet fawbu sizinaduna airstrike chathaba makhal makha kya gi oiba misal chingba kapki oiba video amasung photo sing hauzik social media da lepa leitana chaithorakli masiga chamana na nakalamromda Cambodia langa ki maikeidigi Thailand chatharakliba khongthang asi aduki matik yamna
heavy oiba jetsing fauba sijinnaduna bom amasung makhal makha kayagi oiba achauba khulaising asi sijinnaduna Cambodia gi oiba territory asi laushinnaba hotnare haibagi oiba Cambodia lengaki oiba statement Thailand gi maikeidigi phongdokpagi matungina country anisigi oina khut thanadanabagidamakta yanakhiba ceasefire gi oiba agreement adu violate tawi haibani chamanana Cambodia haidiba country asigi lengaki maikeidigi thadorukpa statement gi matungina yanakhiba ceasefire gi wafam adu Thailand violate tawbani haibagi oiba wafam asini Hauji country anisigi oina leiriba conflict asi yamna luba fibam amada yausilakre nakal nimaki maikeidigi hantanabagi oiba wafamsing leitri Thailand gi maikeidigi Cambodian landmishingi maikeidigi yamna chawrba motor cellsing sijinnaduna civilian areasingda target tawduna attack chathare haibagi oiba wafamsing phongdokli Hauji fawbagi oina Thailand gi site gi makugi oina media gi report amasung military report ti matugina chahi nipanda ngairiba nupa macha ama fawba yauduna miyoi mapalom leikidabagi oiba wafamsing phongdorakli Cambodia lengaki maikeidigi haukhriba Sagonsen numita Thailand ki maikeidigi unprovoked oiba hauruba tawdana makoina military aggression ama ulakpa asibu yaningde haiduna phongdokpaga loinena Cambodian Foreign Ministry ki maikeidigi Thailand gi oiba thawong asi yamna kana condemn tawri hawjiki oiba latest oiba pawda Cambodian Prime Minister ki maikeidigi hawjik nona lakliba conflict asida United Nation ki maikeidigi yariba makai atuba matamda intervene tawbiyu haibagi oiba request ama thakibagi oiba wafam su thorakli Nagalamoromda Thailand gi oina Cambodia ga ngamkhaida leiriba micham prajasing atuba matamda mafam adu thadoknaba evacuation gi oiba processing chathaba hawkre Hawkiba Sagonsin numit ki irang asi hawrakpa matamda China hairiba country sigi maikeidigi Cambodia gi oina leiriba citizens singda conflict thokliba chayena duna leiriba mafam sing asida changdanabagi damakta harna warning tawki haibagi oiba wafam sing su hawji yamna kana thorakli hawji fawgi oina Nakalani maki maikeida hantanabagi oiba wafam leitena yamna kanba attacking chatharakli lepa leitena miyoi kiyama sokpa amasung asibagi oiba wafam sing asi thorakpa leptri Thorakliba conflict asida country ani asigi oina aikoina uba fangba wafam ama haiba taragadi Thailand amasung Cambodia hairiba country ani sigi landform asida nongthaki oiba lambi asidadi Thailand gi maikeidagi khara hena mapangal leibagi mong amada uri Thailand gi oina leiriba military gi oiba official account da thadokpa social media post ama kakta makoi gi oiba fighter jet sing sijinnaduna Cambodian territory da changlaba matungda Cambodia gi oina leiriba military base kaya amada strike tawramlaba matungda makoi gi fighter jet sing adu amata tekta kaidana soktana makoi gi oiba territory da halaktuna landing tawkre haibagi oiba wafam ama yamna mayak sengna miyam mangda phongdokpagi oiba thogdok ama leiri Hawjik nongna lakliba conflict asina hanadagi hauna mari kaya fattana lakhiba yumthangnariba country asigi oiba diplomatic ki oiba mari asidi hawjik pungtattatpa yabagi fibam amada yausilakle mamangi oina methada thokhiba clash aduda nakal animaki maikeidigi khut thanaba khakta nattana country amadagi amada puthok pusin tawba maru oiba trade ki oiba polamsing asi pusinba yaroi haibagi oiba athingbasing adusu uba fangkhibadi masida sunattana hawkhiba tha amagi mamangda hawjik Thailand gi Prime Minister oiriba luchingba asiga Cambodian luchingba singa wari watai sanabagi oiba call recording leak oirakpagi oiba yamna chawba issue ama thorakpadagi fam fawba taba yabagi oiba yamna chawba irang ama thokhibasu leikibani